मनपुर मिरर मैंबू तराम नौसरी चैनल थागसरी वीडियो से अखोई याउसंगी मरी लेना अखोई लेखाई खुदिमुक्ता पांगथोनरब स्पोर्ट से स्पोर्ट फेस्टिवल है तारेको हजे अखोई याउसंग मणिपुरदरी याउसंग फेस्टिवल से अखोई स्पोर्ट फेस्टिवल के चप माने लेखाई खुदिंग अखोई क्लब खुदिमकना हजे माये पांदना खोतना अखोई अंगाम मचा मयाम अदगी नहा नुपी मयाम पुंजलगा स्पोर्ट अमा मपुंग फाब स्पोर्ट अमा ओहले मसिना अखोई लेखाई खुदिंगी पांगथोनरपजे अखोई नुमि मंगानि स्पोर्ट पांगथोए मसी पृथ्वीदा याम अतांग अमने अखोई लमदम से याम अंगप लमदम अमने हाइदा म्याम थमजरी हाइरिबा लमदम मचा से मसिना अखोई इंडिया सिददी स्पोर्ट के लमददी महाना मांगजिन थारेबा मणिपुर सिना अदो हयेंग मतुंगसु सुमाइना सुम अखोइना अखोई याउसंग फेस्टिवल दगा नुमि मंगानि लेकाई खुदिंगी अखोई क्लब खुदिमंगना स्पोर्ट तौरिबजा मसमाइ सुम तौरपसिना हयेंग तुंगदा पृथ्वी पुंबदसु मणिपुर हाइरिबा पिख्रबा लम मचाजे मसिना स्पोर्ट के लमदा खुदुम चलकने हाबजाइगी थाजबा थमजै अदो ngasi ehana mayamda video se share tawjribse akhoi ehana so akhoi laikkai gi ba club ta akhoi sana khonabagi adugumba event kya ama adu entertainment obe event kya ama video kharaga sum nammo ba tare adugumba video sing adu ai youtube sida thagat charga mayamda share tawningba adugi damuktani aduna makha tabada adugi video clip kharaga sum punjalaga video ma semjari masim yeng taminas सानबगी लिमिट मंगानिकी असिगुमलबा प्लेटफॉर्म असिदा चेंजोंग दबांगजोंग दा एथलेटिक इवेंट सिंग अमदे आउटडोर गेम इंडोर गेम साइ साइ उफम चेन लेतिरगा शोर्ट खुरुमिदुना सथरगोरिबा फेस्टिवल असिदा लमदम खिरा लेकाइसिदा अथवा माइ पाक पखनायमा ओयनबा इमातरे टॉपर रो तमाना कोदिवा Kuba kuda, mayam kuba kuda. Mayam kuba kuda. Iban kuba kuda. Kuba kuda. Kuda. Iban tayana kuda kuda laga kaliba piran siki marunda. Bukan moran karena matam cepat mai pak padu kata uegani haba. Soalnya begini. 이신 가만 송건이 강브라. अकुप पाव मेन स्टेडियम दा अमुक पिजागे हौजिके वनाते मेन स्टेडियम दा लाइन से अमुक समझरी
ꯉꯥꯏꯈꯣꯀꯣ ꯊꯧꯈꯤꯅꯨ ꯉꯥꯏꯈꯣꯀꯣ ꯁꯧꯒ ꯇꯥꯕ ꯌꯥꯎꯒꯅꯤ ꯌꯥꯝ ꯇꯞꯅ ꯂꯥꯛꯑꯦ ꯁꯤ ꯌꯥꯝ ꯇꯞꯅ ꯂꯥꯛꯑꯦ 이거 다리 동전을 내죠 뭐. 많이 얌게 안 달라요. Mama đang nghe mà. À tay núi ta. Aduh kum laba. Mari yang pakai lah. Yang pakai lah kok. Mas, Gonzalo. 영들이 쨍글로 쨍글로 mình ngắm cái logo của chúng là thôi thôi rồi gì thôi chúng mình luôn rồi gì apa tu lebih bah imam besi nak kita nak tunggu yo kore Karibu air ni ke, masih amda phaba tungi zati da pi ke toriba message se sana bagi iho ma Manipur da semgal iba sagal iba Manipur da
games and sports power house ne hai batar ga su government ki meeting da power house ne hai jaba khatani government na infrastructure ka chap chaba madugi chap chaba sanaru sing da piriba thongna tu di mek seng bawali to bu local club na piriba support player athletes in the piriba sima government na meeting sangan ning hai basimo ai sidi na hai ngai leite ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯂꯕꯁꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯇ ꯑꯗꯨꯝ ꯌꯥꯎꯗꯅ ꯂꯩꯔꯕ ꯑꯗꯩ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖꯀꯁꯤ ꯌꯥꯝꯅ ꯊꯥꯏꯅ ꯃꯃꯥꯡꯗ ꯇꯧꯔꯛꯄ ꯏꯌꯥꯝꯕꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯁꯦ ꯂꯩꯀꯥꯏ ꯀꯂꯕꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯏꯌꯥꯝꯕꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯔꯥꯎ ꯋꯥꯡꯂꯦꯟ ꯑꯩ ꯁꯤꯡꯖꯃꯩ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯩꯈꯣꯏꯒꯤ 19 ꯁꯨꯕ ꯁ꯭ꯄ꯭ꯔꯤꯡ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ 2019ꯒꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡ ꯆꯦꯟꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯊꯥꯅꯕꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯗꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯑꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯛ ꯀꯥꯏꯈꯤ ꯁ꯭ꯄꯣꯔꯠꯁ ꯀꯜꯆꯔ ꯃꯔꯨꯑꯣꯏꯅ ꯑꯅꯤꯁꯤꯅ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯧꯔꯤꯕ ꯁ꯭ꯄꯣꯔꯠꯁꯤꯅ ꯌꯥꯝꯅ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯉꯥꯡꯁꯤꯡꯗ ꯄꯤꯕꯁꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯁꯤ ꯌꯧꯕꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯣꯏ ꯒꯚꯔꯟꯃꯦꯟꯁꯨ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯕ ꯂꯦꯚꯦꯜ ꯃꯣꯏ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯑꯍꯥꯟꯕꯒꯤ ꯃꯌꯣꯟꯗꯒꯤ ꯍꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯗꯤꯁꯟ ꯂꯩꯀꯥꯏꯒꯤ ꯁꯨꯃꯥꯏꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯑꯕꯦꯔ ꯅꯨꯡ ꯇꯩꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯊꯩꯗꯣꯛꯑꯀꯥꯟꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯋꯥꯈꯜꯂꯣꯟ ꯒ꯭ꯔꯥꯁ ꯔꯨꯠꯁꯤꯗ ꯇꯧꯕꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯂꯩꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯕꯅꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯊꯝꯖꯒꯦ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯏꯌꯥꯝꯕꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯉꯁꯤꯃ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯂꯕ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯅꯔꯤꯕ ꯁ꯭ꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯅꯦ ꯄꯥꯡꯊꯣꯛꯂꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀꯂꯕꯇ ꯄꯦꯟꯊꯣꯛꯄ ꯆꯥꯎꯅ ꯐꯤꯕꯝ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯥꯊꯣꯟ ꯂꯝꯖꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯍꯦꯟꯗꯣꯔꯛꯑꯦ ꯊꯥꯒꯗꯧꯔꯤ ꯃꯐꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯌꯥꯝ ꯆꯦꯟꯕꯗꯒꯤ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯂꯤꯂꯣꯡ ꯊꯣꯡ ꯂꯥꯟꯊꯔꯛꯑꯣꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯊꯥꯒꯦꯅ ꯇꯧꯅꯔꯤ ꯃꯔꯥꯊꯣꯟ ꯔꯦꯁꯁꯦ ꯑꯇꯣꯞꯄ ꯀ꯭ꯂꯕꯀꯤ ꯃꯌꯥꯝꯅ ꯆꯦꯜꯂꯛꯄ ꯌꯥꯎꯔꯤ 뭐가 쟤는 애지? 좀 더 깎으세요. 아빠나 가리 통으로나 가리 통는 게 그니나 뭘 그냥 뭐 그만 만나서는 아이로 거 하는 분이 꼭 한도지. 뭘 그냥 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 보고 야 봐. 셋. चलो 지금 뭐 합니까 너 야.
kayno tayja kayno santan mi siri santan mi makho kai gini hai tau na sana sa babina nei ora usi tolo Anh chalo. Ngàn bi rồi này. Lâu kia. Itu mana nama kali ni? Sa pusing na go, tuwai mo yan, Roy. Isingay din mo yan, Roy.